khannaba hauba natraga khanariba midada amada tongsillaga haireng tureng katukaran ngangsillaga khanaribudo amukena saukthoknaba hauriba maido thau hajinbagi hajillaga amukena saknabagi wangang na taino jingang kadois ma'am praja ma'am thadaugi aina yaningdabam leige thadau kangbusi shanti puraknaba honaringai sida aina yakhai thingaibagi wana teo thadau kangbuda aina yaningdabam leige Hojik Santi puraknaba haidana makoi Guwahati da khangde Imphal da khangde wari sanadana khotna peace laknaba in honari yamna fai adubu lan horakpa matamduda thadau ekhoi asini kuki de asini thoi balanje sini adudagini adani haibusina koi khangamne matamdudagina khoi wa machet ama pungang tana noi lae nongmai kapa hek lek proba matungdana khoi wa ngangba hore matam da noina khudong cha da condition khar lei position khar lei situation khar lei aduna khoi wa ngang ba ya da bani na khallaga chu na khoina lei ri ba jaga sing dana kai da no haujing adugi khudong cha ba do kari phangage haujik ka na haurakpa kan da kari khena ri ge sini da haujing na khoi karai da chalaga lei ge ba thadau kangbu haujing na khoi karai da lam yum honga ga lei ge ba matam da noi karai lei ge ba no mai kan na kam na ri nge hana suna ri nge ha 2024 bo hairo Noi yum jing kai da lagi kai lam da lagi kai district da lagi subdivision da lagi haujing noi kai da lai ga wanga ngai no matam da khudong cha da ba lai aduna wa ngang da bani haujing kari khudong cha ba lai ga haujing noi wanga ngai no ha sine bai noi da khangning is thadau noi da aina khangning is lan horok pa nong mai kam na ba hana ba surak pa chu chang pu da horok pa sin na khoi na wa ma set ama ta ngang da na la ga nong mai ka pa hek to khra matung da na khoi na wa ngang ba horai se asuna hawbun meeting ang jese kai gino sineba aina noi de dum khangning ise aduna santi purakna ba lai ba lambi da mai ho chushin ba khana ba ho ba karim ka thaina ba wang na te si question jaina moi de khangning e ba madui wa do mo ho dong roi se wa thok chok thok na ba ne adu ne da adu ya de achum ba ma khang ga dong ne ba kari gino ai ba do mamang dia da ko si ya rai si kai gino si ya rai si kai gino ba kabui tangkul ha rongmai liangmai atai singi sinau sing sida noina lakpa yarga lan manung ju kari chu lalo leti chathok cha sing la na laing schooling adu da noi yarga thadau kamun kari lan manung kadui laktri moi maranam leibra ba leiti leitraga di kadui kumaktri ba moi openly haibe adro matam da hojina kari openly haibe yari no thadau kamun noi da kari na thongna natik leibe di hojina noi phudorai no ba matam do noi kari phudokri no ba noi lan de harga kadui matam do noi changtri no ba hojina kari chang pe yari no atai yelo furup sin noi na chang ba yarga noi kari sang trino matam landu da hojina kari power le rage noi da si thadau noi de ga si gi question answer sin noi de pamis aduna ira sa sing aduga so sing wari sanabi ri besin sing sai mai de ina mukena mai chang na aduga police process la ko ni ya khai tingai bai wana te ko si gi question answer sing dai pame thadau kangbu da lambi chathok chasingi ana layengi adudagi akhoi adi duda condition myam ama legre situation myam am legre aduna maram moi khoi wanga hojina kari ngamino sini dai na khanging is noida hojina matam du ngamdre pare hojik kamaina ngamino noi leiriba jaga sing yum jing dona karai dagi leiraga ngangino matam du na karai da leiba hojina karai da yum honga ba si sing je pa me bai na noi dai khanging ko thado kangbu sing